Mayambu ahanba maktada Kanglele Punguri channel gi maikaidagi mayambu amuka hana taram noksari ngasi so akhona mayamgi damakta ne haidana real hora story ama puduna laksari wari asili thokjarapa matamda soikiba langkiba kaya yaurabasu mayamna puksel sauna ngapi aduga amana channel ase 100k subscribers yogadori 100k subscriber yaunaba honaba matamda adomodom gi sauraba thaudang ama oiduna 100k subscriber yohonbiyo haidana mayamgi mafam daijari Pare mayam adudi wari asi haunaba tawjarak lagi ngasigi wari thabirakpa misagasina Punsiba aigi ming Punsiba kawi thaudo asi 2019 gi matamda asengba thokiba wari amakhakni matam adude khusi college loiraga afang thabak suraga numidangi matamdana exam thana ba haidana khuisu exam masa masu thabak ki magi thana ba haidana coaching gi mafamda leirik le sodmak panariba matamni Impalda lairaga kusu barada lairaga ayuki matamdana coaching selaga numidangi matamdana lairik pai aduga karigumba matamda nungthilda selaga kusu library da lairik pa baso dumag yawi aikoi gi yumthang nabada laiba yamba tompok haidana malai aikoi dagi di sahi ani muki sang halli maduda yamba tompok asigai ga suhana dagi yamna toina kongnaba makti oidi maksi hana dagi suhona saksa dum kai Maduda ina sumahaki mo matawsing aduda hainadi haidana pakpak kaunadabani bara budi khara laptakna laiminai aduda yumthang naraga sulaiminarabanina kaudabadi nungaiti haidana ithak thangbasu oirabanina dum kaunai maduda ga khangna jaribu nupi asi sumhangna dum khangbani adubu nomu numit amadi mahakai ga yumda kuminarappa matamda yamba tompo nai ga khangna jaribu nupi du ka pau phongnarambagi wariyama mahangna haifetam lai Madudagi sui sasi khajitang nungaitadana iyamba madumakti nungaite aina kojibu nupini madumakti tawganu haidana aina swairami maduda iyambaduna nangna koibu nupi oira kaidorage makokta number theparo nangna koibu nupini haidana asum hek hairakpa matam maduda isu khudause khangsau soning lai maduda dugumba ka hemba thabakti tawnagumsi aina kojibu nupi da dugumba paw phawdo phawjin tawbdu taw matung manawda migi nupi da su tawgan aigi nupi da su tawrakanu haidana Maduda yambaduda heki Maduda mahana ingwanda khara thaba ilaki Maduda isu ithak thangbani haidana aina su thaba kamu illaka ibani se khut tharaga phunaba horaklami nupi adugi tamakta Maduda laikai gi chathok chasin tawnariba miyosing aduna khamdorakle kaidoba yaurage haidana Maduda isu wari watai sing adu sabadu nungaitre yumda phajana gyan tana halaman singa pulap phaminaraga sanaraga haidana aisi tumina du maksang lai yamba tompok sumahaki mayumda sanglaga mama baba oida loina tamle Maduda imaga babagana karino imphal dagi hek halakpaga mukhanaba horaklibasina ha kadabu yaurage aisu wari watai singada loina tamlaba matungda babana hairaki masigi tompok hairi bangang asisu mangak maru adum sauduna lakpa ngang ni as mama mapa asisu maiba maibi adum tinaraga lairabani nati koka adum tauraga lairaba miyo asiga nanga kari maramgin naksina banu haibanida baba Naksinadaba yadabagi aisi lambi thoi haidana dum kuminarakpani imphaldagi halakpada isu ngasai makhadagi mahakna toriba pumnamak singada dum khanglaga leibani adubo isu khangbagi panggal leitraba ai yare nupi masa amagi damakta adumna hek tawba haunadi ko migi mamangde yamna phajadi nupi masa amagi damakta khut thoknai haidana amukso muk laikai wawa sandoraklabadi mama sigi sakta hoiraga kadorage ahal oirasu angang oirasu aigi posakta miyeng karan jaraklabadi khut thani haisini aigi wafam adu hekta abada babana ingonda yamna kan hangang lakhi ngaihaktam ki matungda yumthangnabagi masobi amadi basaudusu lakle angang ani gi thawang ase karino asum hek tawbasidi yamna phajade hadana makhoisu haiba lakhi madudai na ngasai thokiba thodok sing adugi matangda loina tambada basauna hairakhi Punsiba Nang na koiba nupibu lawbusu natri luhong khongdong laga lawbusu natri ado madugi damakta nupi masa amagi damakta nayambada nang na khut thaba sidi kitang ti pemphate da adum ne khairakpa matam maduda isu khudau se khangsau sangning lai nakoi gi napa na sa nangang iba wangang sangang singa se karino tasena hairabada mi gi nupi angang de yamna sopra pamagadi phiride pithoki haidana ina su haikirami Madugi wafam sing adu hek hairakpada basausu khangsau sauraklaga ingonda yamna kana nganglaki Punsiba nangi wafam sing adu khara himalli paro su phatra soi koisin athak thangba ngaktani
ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨ ꯉꯥꯡꯂꯛꯀꯅꯨ ꯍꯥꯏꯗꯅ ꯕꯥꯆꯧꯅ ꯁ꯭ꯋꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯒ ꯈꯣꯟ ꯈꯔ ꯀꯟꯈꯠꯅꯔꯛꯄꯗ ꯕꯕꯥꯅ ꯑꯩꯁꯦ ꯈꯥꯝꯂꯦ꯫ ꯃꯗꯨꯗ ꯕꯥꯆꯧꯒ ꯑꯩꯒ ꯈꯣꯜ ꯈꯔ ꯀꯟꯈꯠꯅꯔꯛꯄꯗꯨꯗ ꯕꯕꯥꯅꯁꯨ ꯕꯥꯆꯧꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯇꯥꯆꯧ ꯌꯥꯔꯦꯁꯦ, ꯑꯉꯥꯡ ꯑꯁꯤꯅ ꯈꯪꯗꯕꯒꯤ ꯇꯧꯖꯕꯅꯤ꯫ ꯇꯥꯆꯧ ꯌꯥꯔꯦꯁꯦ, ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯇꯦꯟꯁꯤꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯈꯤꯕꯗ ꯕꯥꯆꯧꯗꯨꯁꯨ murum murum ꯁꯣꯜꯂꯒ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯐꯤ ꯀꯜꯂꯒ ꯆꯠꯈꯤ ꯑꯩꯉꯣꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ꯫ ꯑꯩꯁꯨ ꯅꯈꯣꯏꯅ ꯀꯔꯤꯅꯣ ꯇꯧꯅꯤꯡꯕ ꯇꯧꯖꯔꯛꯎ, ꯗꯔꯀꯥꯔ ꯑꯃꯠꯇ ꯇꯥꯗꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯃꯨꯛꯂꯒ ꯂꯩꯍꯧꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒ ꯁꯥꯒꯩ ꯃꯥꯟꯅꯕꯃꯛꯇꯤ ꯅꯠꯇꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯨꯝ ꯊꯪꯅꯔꯕꯅꯤꯅ ꯑꯩꯅꯁꯨ ꯕꯥꯆꯧ ꯍꯥꯏꯗꯅ ꯀꯧꯔꯦ꯫ ꯃꯗꯨꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯦ꯫ ꯃꯗꯨꯗ ꯏꯃꯥꯅ, ꯃꯣꯏꯁꯨ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ, ꯃꯄꯥꯁꯨ ꯉꯥꯏꯔꯦ ꯃꯆꯥꯁꯨ ꯉꯥꯏꯔꯦ, ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯏꯌꯥ ꯌꯥꯗꯦ꯫ ꯃꯗꯨꯗ ꯕꯕꯥꯅ, ꯌꯥꯗ꯭ꯔꯦ ꯈꯪꯂꯕ ꯃꯤꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯉꯥꯡꯁꯜꯂꯨꯔꯤꯕꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ, ꯍꯥ? ꯅꯠꯇꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯊꯥꯗꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ, ꯅꯪꯁꯨ ꯑꯗꯨꯅꯤ ꯑꯗꯥꯅꯤꯃꯨꯛ ꯍꯥꯏꯖꯤꯜꯂꯤ꯫ ꯕꯕꯥ, ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯣ ꯑꯩꯒ ꯆꯍꯤ 4-5 ꯁꯨꯔꯛꯑꯕꯅꯤ꯫ ꯑꯗꯨꯗ ꯃꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ, ꯅꯠꯇꯦ, ꯑꯩꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯥꯎ ꯐꯥꯎꯅꯔꯨꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯆꯨꯝꯅ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯅꯪꯅ ꯑꯗꯨꯗ ꯌꯥꯝꯅ ꯁꯪꯒꯠꯂꯒ ꯉꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯋꯥꯈꯜ ꯍꯣꯡꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯅꯪꯅ ꯅꯊꯟꯇ ꯄꯪꯁꯥꯎꯗ ꯁꯥꯎꯔꯤꯕꯗꯣ ꯃꯗꯨ ꯇꯧꯒꯅꯨ ꯏꯕꯨꯡꯉꯣ꯫ ꯅꯪꯁꯦ ꯈꯔꯁꯨ ꯐꯤꯡꯒꯟꯕꯒ, ꯅꯪꯁꯦ ꯃꯇꯧ ꯀꯔꯝꯅ ꯉꯥꯡꯅꯒꯗꯕꯅꯣ? ꯏꯄꯥꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯦꯗ, ꯅꯊꯟꯇꯅꯒ ꯑꯣꯏꯁꯤꯜꯂꯦ꯫ ꯕꯕꯥꯗ ꯑꯩꯅ, ꯕꯕꯥ ꯀꯩꯁꯨ ꯊꯣꯏꯅ ꯀꯤꯔꯨꯅꯨ, ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯒꯦ, ꯃꯣꯏꯅ ꯄꯨꯡꯇꯧ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ, ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯩꯗꯤ ꯑꯐ ꯅꯨꯡꯉꯥꯏ ꯑꯃꯠꯇ ꯇꯧꯔꯛꯂꯣꯏ ꯍꯥꯏꯗꯅ ꯕꯕꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅꯁꯨ ꯑꯩꯁꯤ ꯌꯥꯝꯅ ꯉꯥꯡꯂꯝꯃꯤ꯫ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯅ ꯑꯃꯠꯇ ꯇꯥꯗꯕꯤꯗ ꯏꯃꯥꯟꯅꯕ ꯀꯤꯔꯟꯒꯤ ꯃꯌꯨꯝꯗ ꯑꯩꯁꯤ ꯆꯠꯂꯝꯃꯤ꯫ ꯑꯩꯒꯤ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯏꯃꯥꯟꯅꯕ ꯀꯤꯔꯟꯗ ꯂꯣꯏꯅ ꯇꯝꯂꯦ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯀꯤꯔꯟꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯠꯇꯦ, ꯏꯌꯥꯝꯕ ꯇꯣꯝꯄꯣꯛꯇꯨꯕꯨ ꯉꯥꯎꯕ꯭ꯔꯣ? ꯈꯪꯗ꯭ꯔꯦ, ꯑꯩꯅ ꯀꯣꯏꯕ ꯅꯨꯄꯤꯅꯤ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯃꯗꯨꯗ ꯅꯪꯅ ꯀꯣꯏꯕ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯀꯣꯏꯔꯔꯣꯏꯒꯦꯅ, ꯍꯥꯏꯔꯔꯣꯏꯒꯦ, ꯄꯥꯎ ꯐꯥꯎꯅꯔꯔꯣꯏꯒꯦ ꯍꯥꯏꯕ ꯌꯥꯕꯗꯨꯗ ꯅꯪꯅ ꯀꯣꯏꯕ ꯅꯨꯄꯤꯕꯨ ꯅꯝꯕꯔ ꯊꯦꯠꯄ꯭ꯔꯥ, ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯅꯝꯕꯔ ꯊꯦꯠꯄ꯭ꯔꯥ, ꯑꯁꯤ ꯍꯦꯛ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯀꯤꯔꯟꯅꯁꯨ, ꯅꯪꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯅ ꯋꯥꯈꯜ ꯀꯩꯁꯨ ꯍꯣꯡꯗ꯭ꯔꯒꯗꯤ, ꯍꯥꯏꯕꯗꯤ ꯅꯪꯒ ꯆꯍꯤ 4 ꯅꯨꯡꯁꯤꯅꯔꯛꯑꯕꯅꯤꯅ ꯀꯩꯁꯨ ꯊꯣꯏꯅ ꯑꯃꯠꯇ ꯇꯧꯗ꯭ꯔꯒꯗꯤ ꯋꯥꯈꯜ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯀꯤꯔꯟ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕ ꯀꯤꯔꯟ ꯑꯩꯁꯦ ꯐꯖꯅ ꯊꯦꯝꯂꯒ ꯊꯥꯗꯣꯔꯛꯂꯤ꯫ ꯑꯩꯁꯨ ꯋꯥꯈꯜ ꯈꯤꯇꯪꯗꯤ ꯐꯔꯦ꯫ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯩꯒ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯍꯥꯏꯐꯦꯠ ꯁꯥꯟꯅꯔꯤ꯫ ꯃꯗꯨꯗ ꯏꯌꯥꯝꯕ ꯇꯣꯝꯄꯣꯛꯀ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ꯫ ꯌꯥꯝ ꯍꯩꯅꯗꯦ, ꯅꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯇꯣꯝꯄꯣꯛ ꯑꯗꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯌꯨꯝꯊꯪꯅꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯁꯤꯡꯊꯣꯛꯄ ꯑꯃꯅ ꯑꯩꯁꯦ ꯀꯣꯏꯔꯤꯕꯅꯤ ꯈꯪꯂꯤꯕꯅꯤ꯫ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯁꯤꯖꯤꯟꯅꯔꯛꯏ꯫ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯁ꯭ꯋꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅꯁꯨ, ꯅꯪꯅ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯕ꯭ꯂꯣꯛ ꯄꯤꯈ꯭ꯔꯣ, ꯅꯪꯉꯣꯟꯗ ꯄꯥꯎ ꯆꯒꯠ ꯐꯥꯎꯔꯛꯀꯦꯔꯥ ꯐꯥꯎꯔꯛꯑꯣꯏꯗ꯭ꯔꯥ ꯕ꯭ꯂꯣꯛ ꯄꯤꯈ꯭ꯔꯣ꯫ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯕ ꯑꯩ ꯇꯨꯀꯠꯆꯩ꯫ ꯐꯔꯦꯁꯦ, ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯖꯔꯣ, ꯑꯩꯁꯨ ꯏꯔꯨꯖꯔꯨꯒꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯏꯔꯨꯖꯊꯣꯛꯀꯦ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯑꯩꯁꯨ ꯌꯦꯅꯈꯥꯒꯤ ꯅꯨꯡꯄꯥꯛ ꯊꯥꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯅꯨꯡꯄꯥꯛ ꯑꯗꯣꯝꯗ ꯑꯩꯁꯤ ꯂꯦꯞꯂꯒ ꯏꯔꯨ ꯃꯥꯏꯊꯜꯂꯨꯖꯅꯕ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, ꯅꯨꯃꯤꯗꯥꯡ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯠꯇ꯭ꯔꯒꯗꯤ ꯏꯔꯨꯖꯅꯤꯡꯉꯥꯏ ꯃꯇꯝ ꯂꯩꯇ꯭ꯔꯕꯔꯥ? ꯏꯃꯥ, ꯑꯩꯁꯦ ꯉꯁꯥꯏꯁꯦ ꯈꯔ ꯉꯟꯅ ꯍꯜꯂꯛꯀꯦ ꯇꯧꯕꯅꯤ꯫ ꯀꯤꯔꯟ ꯍꯣꯏꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩ ꯀꯥꯟꯗ ꯃꯇꯝ ꯑꯁꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯥꯅꯤꯗ, ꯌꯥꯅꯤ, ꯅꯪ ꯌꯥꯅꯤ ꯍꯥꯏꯔꯒ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯈꯔ ꯉꯥꯡꯂꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯑꯃꯠꯇ ꯈꯨꯝꯂꯨꯗ꯭ꯔꯦ꯫ ꯏꯔꯨꯗꯣ ꯄ꯭ꯔꯞ ꯂꯨꯖꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠꯁꯤ ꯄꯨꯡꯇꯥ ꯇꯥꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯤ ꯏꯔꯨꯖꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯣꯂꯥꯡꯈꯣꯛꯇ ꯐꯤ ꯐꯧꯕ ꯊꯣꯛꯀꯦ ꯍꯥꯏꯗꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯅꯪꯒꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯤꯟꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯈꯤ꯫ ꯑꯩꯁꯤ ꯌꯥꯝꯅ ꯊꯦꯛꯇꯣꯛꯅ ꯈꯥꯡꯂꯤ ꯏꯁꯥꯁꯤ꯫ ꯅꯪꯒꯜ ꯊꯦꯛꯇꯣꯛꯅ ꯈꯥꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯦ꯫ ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯤ ꯅꯥꯅ ꯑꯗꯨꯃꯛ ꯊꯣꯔꯛꯂꯒ ꯄꯣꯂꯥꯡꯈꯣꯛꯇ ꯐꯤ ꯐꯧꯔꯦ꯫ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏꯃꯥꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯑꯩꯒꯤ ꯅꯪꯒꯜ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯨꯄꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯊꯥꯔꯛꯏ꯫ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫
Nanggal asi kaigumba maram ama tabra amukta yengu chik yamna lawi. Maduda imana yenglubada mi amagi yamna sauraba kubak mami ama taraga leirami nanggal mayai sapsana. Maduda imana madugi mong matausi madu urubada imana sumna hairaki. Hai, kaino? Yana khasida kanagumba matasu laiba nate napaga aiga khaktani lairiba adusu imungdani. Napasu yana khade thokiba laiti nangondha matau karamna kubakna thagani. Aduga masina matau karamna ima aisu khangdi kamaina sigi nanggal asida kubak mami taramlibano. Asumna imana su khara pakhali adubu kaya hena thoidoknadi amata khansiluba tawrudri. Adubu aigi sada singnaba kaya marom amma pik thalli. Laigi tinggi matangda soise kaya thoina thajadabani. Adubu isasi khara singnaba horakpaduda aise adum tumina leire. Nanggal asida kubakna yamna kana tharakliba sibu. Asibu aibu tasing hairabada tamnariba haibadu oiriba sala. Aikhogi yumfamse kasu thoidokpadi amata tawdabanida. Aduga kanagumba amana kubakna tharakliba sina kari. Haidana aise wakhalda khalli. Masigi matungda numidangi sa ising sa thokpa loisinari. Babana su kubakna tharake haribadu amta yengge haidana babana yengba matamda mamidudi taramdre. Maduda babana hairaklami. Wakhalna sagalaga oirambasu yaida. Baba, wakhalna sagalaga nate direct hekta tharakpane. Aidi sase namandana thektholaga khangore. Aduga yengluba matamdana kanagumba matasu lairamde. Aigi wafam adu hekta abada babana hairaki. Parese ama boire kasu thoidokpa tawraida se khujulai khamta mukta okthoaga gyan tana tumkho haidana imana khujulai kham tumlamdagi matamda mai thabiri. Aduga isase mai okthoklaba matamda nungaina pothana ba haidana aiswaiga khangnajaba nupiduga wari watai sanaraga si lairami. Aduga di khangkhangokdana sedumak tumthakre. Ahingi matamni laikagi hui mayam asisu pangkhongda khongi. Laikagi hui mayam asina pangkhongda khonglaga aikhogi konthong tamna onsindana khongbaduda aisu mikap thorakle. Mai kapuma mamlammi. Masidi loin hekta mamlammi dana. Pare tanja asida hui mayam asisu pangkhongda khongle. Tumthagi tawbasisu pakna yaroi tawri. Konthong asida onsindana khongba natragadi yaroi tawribra. Laikagi hui mayam asisu nahan makhadi su khongdabani. Adubu ngasigi numisimadi yamna khongliba sibu. Pare tumtharagi. Haidana tawringai matamda aikhogi thong ado kanagumba ama sanglakpagumdana mathanta thong ase hangdorakpagi makhol ama tarakle. Maduda baba mapalda thokibra hairaga isu wakhalda khallaga adum tumina leibani. Aduga ngihaktangi matungda thong ase kanagumba amana yamna kan hekta gam laune te thingjingki. Makhol adu hekta abada baba ga imaga khamprek khanglaga kanano haidana baba ga imaga murum sonba hongnarakle. Maduda imaga baba ga mikap thorakpaduda isu kadauba yaurage haidana khangna hangi. Maduda babana kaisu tawdeda tumo kaisu tawde. Asumna isu adumak tumo hairakpaduda adum tumina leirami. Ngihaktangi matungda imaga baba ga su tumthagi haidana tawringai matamda thong ado kanagumba misak amana thong hanglo haibagi matagumna kokok thinba horakle. Asumna thilakpa matam maduda aisu kamprek khangle. Maduda babana hai kanano ahingi matam masida thong thila ibado kanano. Asumna hanglubada kanagumba matasu khumlakhidre. Maduda babana hairaki. Angangsing asina laknariba jala yu ngauba kambusina hingi matamda khaisi haidana aikhogi thong ase hangdoklaga tawribra. Babagi wafam aduda isu prap thoklaga thong adu haidokki haidana thokpani. Maduda babana di haidokano haidana yamna kan haijabani. Adubu aidi thong ase hangdokre. Thong ase hek hangdokkiba matam maduda igi sada asaba nungsit ama khange yaisilakpani. Maduda igi sasi bang laune te sagatli. Karino haidana wakhalda sukhalli. Ngihaktan agi sasi manglaga leibani. Asumna mangna leiringai matamda surita phamaduda kanagumba misakama musinmuna hekta lepaga wangthrang wangna lepaga ingonda muna yingduna leirambani. Misakado kanano haibadi mayak siangna mata khangbadi leiti. Adubu kanano haidana ise tarang malang ama isa satana adum yingli. Misakado sumaya hikalai
ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃꯗ ꯃꯌꯥ ꯍꯤꯒꯠꯂꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ "ꯍꯩ ꯏꯕꯨꯡꯉꯣ, ꯄꯨꯟꯁꯤꯕꯥ, ꯄꯨꯟꯁꯤꯕꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ?" ꯕꯕꯥꯅ ꯑꯗꯨꯝꯅ ꯀꯧꯔꯛꯂꯕ ꯐꯥꯎꯕꯗ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯐꯅ ꯀꯨꯏꯅ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯄꯗꯨꯗ ꯑꯩꯁꯤ ꯋꯥꯈꯜ ꯂꯥꯛꯂꯦ꯫ ꯋꯥꯈꯜ ꯂꯥꯛꯄꯒ ꯑꯩꯁꯤ ꯌꯦꯡꯊꯣꯛꯎꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯊꯣꯡ ꯑꯁꯤꯁꯨ ꯑꯩꯅ ꯈꯪꯊꯤꯡ ꯊꯤꯡꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯏꯃꯥꯒ ꯕꯕꯥꯒꯗ "ꯕꯕꯥ, ꯁꯤꯒꯤ ꯆꯨꯔꯤ ꯇꯥꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯨꯛꯁꯨꯛ ꯃꯨꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯃꯨꯛꯁꯨꯛ ꯃꯨꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯣ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯛꯄꯗꯨꯗ ꯑꯃꯨꯛ ꯏꯁꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯛꯏ꯫ ꯑꯗꯨꯒ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯄꯗꯨꯗ ꯑꯩꯁꯦ ꯑꯃꯨꯛ ꯌꯦꯡꯊꯣꯛꯎꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯁꯥꯁꯦ ꯋꯥ ꯉꯥꯡꯕꯗ ꯀꯤꯔꯕꯅꯤꯅ ꯃꯇꯠ ꯇꯠꯂꯕꯅꯤ꯫ ꯃꯗꯨꯗ ꯏꯃꯥꯒ ꯕꯕꯥꯒꯅ ꯍꯥꯏꯔꯛꯈꯤ, "ꯍꯩ, ꯀꯅꯥ ꯂꯩꯒꯦꯅꯦ ꯊꯣꯡꯒꯥꯜꯂꯣꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯊꯣꯛꯑꯒ ꯌꯦꯡꯁꯤꯔꯥ?" ꯍꯥꯏꯗꯅ ꯏꯃꯥꯒ ꯕꯕꯥꯒ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯏꯃꯥꯒ ꯕꯕꯥꯒ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯍꯧꯗꯦ ꯍꯥꯏꯗꯅ ꯕꯕꯥꯒ ꯏꯃꯥꯒꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯨ ꯇꯨꯝꯊꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯕꯕꯥꯒ ꯏꯃꯥꯒꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯣꯛꯁꯨ ꯌꯥꯝꯅ ꯆꯤꯛꯏ꯫ ꯋꯥꯈꯜ ꯑꯁꯤꯁꯨ ꯑꯐꯛ ꯑꯐꯥꯏ ꯏꯆꯨ ꯆꯨꯔꯒ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯕꯒꯨꯝ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯃꯗꯨꯗ ꯕꯕꯥꯒ ꯏꯃꯥꯒꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯂꯛꯏ꯫ ꯑꯩꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗꯦ꯫ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯤ ꯉꯁꯤ ꯅꯨꯃꯤꯠꯁꯤꯃꯗꯤ꯫ ꯋꯥꯈꯜ ꯈꯟꯐꯝꯒ ꯑꯃꯠꯇ ꯈꯪꯗꯦ꯫ ꯏꯁꯥꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯍꯥꯏꯗꯅ ꯕꯕꯥꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ "ꯍꯩ, ꯅꯁꯥ ꯅꯔꯨꯗꯣ ꯑꯃꯨꯛꯇꯪ ꯆꯥꯝꯊꯣꯛꯎ, ꯑꯗꯨꯒꯅꯦ ꯅꯨꯡꯉꯥꯏꯅꯕ." ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯉꯔꯥꯡ ꯑꯩꯅ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯝꯕ ꯐꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯑꯩꯅ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯝꯕ ꯈꯨꯗꯩꯗꯨ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯄ ꯀꯥꯟ ꯑꯗꯨꯗ ꯄꯣꯂꯥꯡꯈꯣꯛꯇ ꯄ꯭ꯔꯞ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯒꯗꯤ ꯈꯨꯗꯩꯗꯣ ꯃꯈꯥꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯗꯩꯗꯣ ꯃꯈꯥꯗ ꯍꯦꯛ ꯇꯥꯕꯗꯨꯗ ꯏꯃꯥꯗ ꯑꯩꯅ ꯉꯔꯥꯡ ꯂꯧꯁꯤꯟꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ, "ꯍꯩ, ꯈꯨꯗꯩꯅꯦꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯐꯧꯔꯦ, ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯂꯧꯁꯤꯟꯒꯅꯤꯒꯦ?" ꯍꯥꯏꯗꯅ ꯏꯃꯥꯅ ꯈꯨꯗꯩ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯂꯧꯁꯤꯜꯂꯛꯂꯦ꯫ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯅ ꯑꯃꯠꯇ ꯉꯥꯡꯂꯝꯗ꯭ꯔꯤ, ꯑꯩꯅ ꯂꯥꯜꯂꯨꯔꯕꯅꯤꯅ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯅ ꯏꯔꯨ ꯃꯥꯏꯊꯜꯂꯨꯖꯕꯗ ꯃꯗꯨꯒꯤ ꯈꯨꯗꯩꯗꯨ ꯑꯗꯨꯝ ꯁꯦꯠꯂꯤ꯫ ꯑꯩꯅ ꯏꯔꯨꯖꯔꯤꯉꯩ ꯃꯇꯝꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯗꯨꯝ ꯂꯩꯕꯒꯨꯝꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯩꯅ ꯎꯔꯤꯕ ꯃꯌꯥꯝ, ꯋꯥꯈꯜꯗ ꯈꯜꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁ, ꯑꯣꯟꯊꯣꯛꯄꯅꯤꯗ! ꯐꯔꯦ, ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯔꯁꯅꯨ꯫ ꯑꯩꯁꯨ ꯈꯨꯗꯩꯁꯤ ꯁꯦꯠꯂꯒ ꯂꯨꯖꯔꯤꯕꯅꯤꯅ ꯇꯨꯡꯗ ꯃꯤ ꯑꯃ ꯂꯣꯟꯅ ꯍꯦꯛꯇ ꯌꯦꯡꯕꯒꯨꯝꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕ, ꯑꯗꯨꯒ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯐꯠ ꯂꯩꯕꯒꯨꯝꯅ ꯍꯦꯛꯇ ꯇꯧꯕꯁꯤꯕꯨ ꯐꯔꯦ, ꯑꯩꯒꯤ ꯋꯥꯈꯜꯅ ꯖꯥꯠ ꯈꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯁꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯈꯪꯆꯤꯡ ꯆꯤꯡꯕꯒꯨꯝꯅꯁꯨ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯂꯨꯈꯝꯁꯤ ꯈꯪꯍꯥꯏ ꯍꯥꯏꯊꯕꯒꯨꯝꯅ ꯇꯧꯏ꯫ ꯃꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯄꯪꯀꯤꯗ ꯀꯤꯔꯛꯂꯦ꯫ ꯑꯩ ꯃꯁꯤꯗꯤ ꯈꯔ ꯊꯨꯅ ꯆꯪꯗꯕ ꯌꯥꯗ꯭ꯔꯦ꯫ ꯏꯃꯨꯡꯗ ꯈꯔ ꯊꯨꯅ ꯆꯪꯂꯒ ꯑꯩ ꯏꯁꯥꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦ ꯍꯥꯏꯗꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯈꯨꯗꯩꯒ ꯑꯃꯠꯇ ꯍꯣꯡꯗꯣꯛꯄ ꯅꯠꯇꯦ, ꯏꯁꯥꯁꯤ ꯇꯔꯪ ꯃꯂꯪ ꯑꯃ ꯆꯠꯂꯕꯅꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯩꯒꯤ ꯏꯋꯣꯡ ꯏꯇꯧꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯏ꯫ "ꯍꯥꯏ, ꯈꯨꯗꯩꯗꯨ ꯍꯣꯡꯗꯣꯛꯑꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯪꯂꯛꯄ ꯌꯥꯗꯕ꯭ꯔꯥ?" ꯑꯩꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯃꯈꯥꯗ ꯌꯦꯡꯊꯔꯨꯕꯗ ꯈꯨꯗꯩꯗꯨ ꯄꯨꯝꯆꯣꯠꯂꯒ ꯏꯃꯨꯡꯒꯤ ꯂꯝꯌꯥꯏꯗꯨꯗ ꯄꯨꯞ ꯇꯥꯕ ꯃꯈꯩ ꯏꯁꯤꯡ ꯑꯗꯣ ꯂꯝꯌꯥꯏꯗꯣ ꯂꯣꯏꯅ ꯍꯦꯛꯇ ꯆꯥꯏꯔꯕꯅꯤ꯫ ꯏꯁꯤꯡꯒꯤ ꯗꯣꯠ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯆꯥꯏꯕꯗꯨꯗ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯂꯩꯇꯥꯔꯛꯇꯨꯅ ꯑꯩꯁꯦ ꯄ꯭ꯔꯞ ꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯈꯨꯗꯩꯗꯣ ꯄ꯭ꯔꯞ ꯍꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯄꯣꯂꯥꯡꯈꯣꯛꯇ ꯑꯃꯨꯛ ꯐꯧꯔꯦ꯫ ꯑꯁꯨꯝꯅ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯒ ꯑꯩꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯄꯗ ꯏꯃꯥꯅ "ꯅꯪ ꯉꯁꯤ ꯀꯩꯗꯧꯔꯒꯦ? ꯅꯪꯒꯤ ꯋꯥꯈꯜ ꯑꯁꯤ ꯆꯥꯏꯕꯒꯨꯝꯅ ꯑꯗꯨꯝ ꯇꯧꯏ, ꯅꯪ ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯏꯃꯥꯅ ꯍꯪꯂꯛꯏꯕ ꯋꯥꯐꯝ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯑꯃꯠꯇ ꯈꯨꯝꯂꯝꯗꯦ, ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫
ꯏꯃꯥꯅ ꯈꯨꯝꯂꯛꯏꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯩꯒ ꯑꯃꯠꯇ ꯅꯥ ꯑꯁꯤꯗ ꯁꯪꯗꯕꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛꯇꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯩꯁꯨ ꯆꯥꯔꯝ ꯊꯛꯂꯝ ꯑꯃꯠꯇ ꯈꯪꯂꯛꯇ꯭ꯔꯦ꯫ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯖꯔꯤꯕ ꯑꯩꯒ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤꯗꯨꯁꯨ ꯄꯥꯎ ꯐꯥꯎꯒꯅꯤ, ꯐꯣꯟ ꯇꯧꯒꯅꯤ, ꯆꯥꯒꯅꯤ, ꯊꯛꯀꯅꯤ ꯑꯃꯠꯇ ꯈꯪꯂꯛꯇ꯭ꯔꯕꯅꯤ꯫ ꯐꯣꯟ ꯇꯧꯔꯕꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯕ ꯐꯪꯗꯦ꯫ ꯑꯩꯒꯤ ꯏꯁꯥꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯗꯅ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯏꯃꯥꯟꯅꯕ ꯀꯤꯔꯟ ꯂꯥꯛꯑꯝꯃꯤ꯫ ꯀꯤꯔꯟꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯒ ꯏꯕꯥꯅꯤꯁꯤ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯀꯤꯔꯟꯒꯤ ꯃꯅꯤꯡꯗ ꯃꯨꯛꯁꯨꯛ ꯃꯨꯅ ꯍꯦꯛꯇ ꯂꯦꯞꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯀꯤꯔꯟꯗ "ꯅꯪ ꯈꯔ ꯊꯨꯅ ꯆꯠꯍꯧꯔꯣ, ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯁꯣꯏꯗꯅ ꯇꯥꯔꯛꯑꯅꯤ ꯚꯥꯏ, ꯅꯪ ꯈꯔ ꯊꯨꯅ ꯆꯠꯂꯣ" ꯍꯥꯏꯗꯅ ꯑꯩꯁꯦ ꯇꯥꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯀꯤꯔꯟꯅ "ꯅꯪ ꯀꯩꯗꯧꯔꯒꯦ ꯄꯨꯟꯁꯤꯕ, ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ "ꯑꯩ ꯀꯩꯁꯨ ꯇꯧꯗꯦ, ꯑꯗꯨꯕꯨ ꯅꯪ ꯈꯔ ꯊꯨꯅ ꯆꯠꯍꯧꯔꯣ, ꯅꯪ ꯈꯔ ꯊꯨꯅ ꯆꯠꯇ꯭ꯔꯒꯗꯤ ꯅꯪ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯛꯀꯅꯤ ꯚꯥꯏ, ꯅꯪ ꯈꯔ ꯊꯨꯅ ꯆꯠꯍꯧꯔꯣ" ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯀꯤꯔꯟꯅ "ꯃꯍꯥꯛꯁꯨ ꯄ꯭ꯔꯞ ꯆꯠꯍꯧꯔꯒꯦ, ꯁꯤꯗꯤ ꯃꯇꯥ ꯑꯃ ꯇꯧꯔꯦ ꯚꯥꯏ, ꯅꯪ ꯀꯩꯗꯧꯔꯒꯦ" ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯏꯃꯥꯟꯅꯕ ꯀꯤꯔꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ ꯍꯥꯏ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯏꯋꯣꯡ ꯏꯇꯧꯁꯤꯡ ꯑꯗꯨꯗ ꯏꯃꯥꯒ ꯕꯕꯥꯒ ꯀꯧꯁꯤꯜꯂꯒ ꯏꯃꯥꯟꯅꯕ ꯀꯤꯔꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯒ ꯕꯕꯥꯒ ꯆꯪꯂꯛꯑꯕꯁꯨ ꯏꯃꯥꯒ ꯕꯕꯥꯒꯒꯤ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯃꯨꯛꯁꯨꯛ ꯃꯨꯕ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯏꯃꯥꯟꯅꯕ ꯀꯤꯔꯟꯒꯤ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯂꯦꯞ, ꯑꯗꯨꯒ ꯕꯕꯥꯒ ꯏꯃꯥꯒꯒꯤ ꯇꯨꯡꯗꯁꯨ ꯑꯃꯨꯛ ꯂꯦꯞ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯕꯕꯥꯒ ꯏꯃꯥꯒꯅ ꯑꯩꯁꯤ ꯌꯥꯝꯅ ꯀꯟꯅ ꯐꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯏꯃꯥꯟꯅꯕ ꯀꯤꯔꯟ ꯑꯗꯨꯁꯨ ꯑꯩꯁꯦ ꯐꯥꯕ ꯌꯥꯎꯔꯝꯂꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯋꯥꯈꯜ ꯑꯃꯨꯛ ꯂꯩꯇꯥꯔꯛꯂꯦ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯌꯦꯡꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯃꯥꯟꯅꯕ ꯀꯤꯔꯟꯅ "ꯑꯩꯁꯨ ꯆꯠꯂꯒꯦ ꯕꯕꯥ, ꯃꯇꯝ ꯑꯁꯤ ꯊꯦꯡꯂꯦ" ꯍꯥꯏꯗꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯏꯃꯥꯟꯅꯕ ꯀꯤꯔꯟꯁꯨ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯁꯤ ꯏꯁꯥꯗ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯛꯏ꯫ ꯄꯨꯛ ꯑꯁꯤꯁꯨ ꯅꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯣꯏꯅ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇꯪ ꯄꯨꯈꯠꯂꯒ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯤ꯫ ꯃꯗꯨꯗ ꯗꯣꯛꯇꯔꯅ "ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ, ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯔꯒ ꯌꯦꯡꯂꯦ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ" ꯍꯥꯏꯗꯅ ꯕꯕꯥꯒ ꯏꯃꯥꯒꯗ ꯍꯥꯏꯔꯛꯈꯤ꯫ ꯅꯥꯕ ꯐꯅꯕ ꯍꯥꯏꯗꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯏꯟꯖꯦꯛꯁꯟ ꯈꯔ ꯀꯥꯞꯄꯛꯏ꯫ ꯑꯗꯨꯃꯗꯤ ꯈꯔ ꯐꯩ꯫ ꯌꯨꯝꯗ ꯄꯨꯊꯔꯛꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯅꯨꯡꯗꯨꯝ ꯃꯌꯥꯝ ꯑꯃ ꯍꯦꯛꯇ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯊꯥꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯦ꯫ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯁꯤ ꯃꯤꯠꯅ ꯈꯪꯁꯤꯡ ꯁꯤꯡꯂꯒ ꯕꯕꯥꯒ ꯏꯃꯥꯒꯗ ꯑꯩꯁꯦ ꯀꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯒ ꯕꯕꯥꯒꯅ "ꯀꯩꯗꯧꯔꯒꯦ" ꯍꯥꯏꯗꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯊꯥꯔꯛꯏꯕ ꯅꯨꯡꯇꯨꯝ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯕꯕꯥꯒ ꯏꯃꯥꯒꯗ ꯇꯥꯕ꯭ꯔꯥ, ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯗꯅ ꯕꯕꯥꯒ ꯏꯃꯥꯒꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯒ ꯏꯃꯥꯒꯅ "ꯑꯩꯗꯤ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯏꯗꯅ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡꯅꯩ." ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ "ꯕꯕꯥ, ꯑꯩꯁꯨ ꯆꯤꯡꯕꯨꯗꯤ ꯆꯤꯡꯅꯩ, ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯍꯦꯛ ꯍꯥꯏꯔꯨꯕꯗ, ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯆꯤꯡꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯗ ꯁꯦꯔꯥꯟꯅꯅ ꯑꯃꯨꯛ ꯈꯟꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯤꯕꯅꯤ." ꯃꯗꯨꯗ ꯕꯕꯥꯅ "ꯅꯍꯥꯟꯒꯤ ꯊꯧꯗꯣꯛ ꯈꯔ ꯈꯖꯤꯛꯈꯛ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯈꯤꯕꯗꯨꯗ ꯃꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯔꯛꯂꯕ꯭ꯔꯥ? ꯑꯉꯥꯡꯁꯤꯡ ꯈꯠꯅꯕ, ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕꯗꯨꯅ ꯃꯈꯜ ꯑꯃꯔꯣꯝꯗ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏꯅ ꯊꯦꯝꯖꯤꯟꯒꯗꯕꯗꯨꯗ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯦꯛ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯁꯤꯒꯤ ꯂꯃꯟ ꯆꯞ ꯆꯥꯅ ꯍꯦꯛ ꯈꯨꯝꯕ ꯌꯥꯏ." ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅ "ꯈꯠꯅ ꯆꯩꯅꯕ ꯍꯥꯏꯕ ꯊꯕꯛ ꯑꯗꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈꯤꯗ꯭ꯔꯦ. ꯄꯥꯝꯕꯨꯗꯤ ꯄꯥꯝꯗꯦ, ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯈꯣꯏꯅ ꯇꯧꯔꯛꯂꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯁꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯌꯥꯝꯅ ꯄꯥꯝꯂꯛꯑꯕꯅꯤ. ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯁꯤꯒꯤ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯒ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ. ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯅ ꯃꯆꯥꯅꯨꯄꯥ ꯀꯧꯕꯅꯤꯅ ꯀꯟꯈꯠꯂꯤꯕꯅꯤ." ꯕꯕꯥꯅ ꯑꯗꯨꯝꯅ ꯉꯥꯡꯅ ꯂꯩꯔꯤꯉꯩ ꯀꯥꯟꯗ ꯌꯥꯝꯅ ꯀꯟꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯐꯛꯂꯥꯡ ꯑꯁꯤꯗ ꯗꯣꯡ ꯂꯥꯎꯅ ꯍꯦꯛꯇ ꯐꯨꯖꯤꯜꯂꯛꯄꯅꯤ꯫ ꯃꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯑꯩꯈꯣꯏꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯦ꯫ ꯑꯗꯨꯒ ꯃꯅꯤꯡꯊꯣꯡꯒꯤ ꯆꯥꯛꯁꯪ ꯑꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯍꯥꯡꯗꯣꯔꯛꯂꯒ ꯆꯪꯁꯤꯜꯂꯛꯄꯒꯨꯝꯅ ꯇꯧꯔꯛꯈꯤ꯫ ꯈꯧꯗꯦꯝꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯁꯨꯝꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯕꯕꯥꯁꯨ ꯄꯨꯂꯞ ꯊꯣꯛꯂꯒ ꯌꯦꯡꯃꯤꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯕꯕꯥꯁꯨ ꯏꯃꯥꯁꯨ ꯌꯥꯝꯅ ꯉꯛꯂꯦ꯫ ꯕꯕꯥꯅ ꯍꯥꯏꯔꯛꯈꯤ, "ꯁꯣꯏꯗ꯭ꯔꯦ, ꯑꯩꯗꯤ
ꯑꯩꯅ ꯁꯤꯡꯅꯔꯤꯕꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯍꯥꯟꯃꯨꯛ ꯁꯨꯃꯥꯡꯗ ꯀꯩꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯒꯨꯝꯅ ꯑꯗꯨꯝ ꯅꯪꯒꯤ ꯃꯤꯠꯇ ꯎꯏ ꯍꯥꯏꯕꯗꯣ, ꯃꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯁꯥꯒꯩꯗꯤ ꯅꯠꯇꯕ ꯁꯥꯒꯩꯒꯤ ꯅꯄꯟꯊꯧ ꯁꯥꯕꯁꯤꯅ ꯑꯩ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ. ꯌꯥꯗ꯭ꯔꯦ, ꯃꯈꯣꯏꯒꯤ ꯃꯀꯣꯛꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ. ꯑꯩꯁꯦ ꯁꯨꯃꯥꯡꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤꯗꯨꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯍꯥꯏꯐꯦꯠ ꯁꯥꯟꯅꯕꯅꯤ. ꯃꯗꯨꯗ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯏꯄꯟꯊꯧ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯃꯃꯤꯠ ꯈꯥꯔꯞ ꯌꯦꯡꯂꯛꯏ. ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ. ꯃꯗꯨꯗ ꯑꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯕ ꯑꯩꯒ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯌꯥꯝꯅ ꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯋꯥ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯉꯥꯡꯂꯛꯏ. ꯃꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯩꯒ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯅꯪ ꯍꯧꯖꯤꯛ ꯀꯅꯥ ꯂꯩꯃꯤꯟꯅꯩ ꯍꯥꯏꯗꯅ ꯍꯪꯂꯨꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ, ꯑꯩ ꯏꯊꯟꯇ ꯈꯛꯇꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ. ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯝꯅ ꯉꯛꯂꯤ. ꯅꯪꯒꯤ ꯈꯣꯟꯖꯦꯜꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯋꯥ ꯉꯥꯡꯂꯛꯄꯒꯨꯝꯗꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯥꯜꯂꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯥꯜꯂꯤ. ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥ ꯉꯥꯡꯂꯛꯏ, ꯌꯥꯝꯅ ꯀꯤꯕ ꯈꯣꯟꯖꯦꯜꯗꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ. ꯃꯗꯨꯗ ꯃꯍꯥꯛꯅꯁꯨ ꯌꯥꯝꯅ ꯀꯤꯖꯅ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯂꯛꯏ. ꯍꯟꯗꯛ ꯃꯔꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯝꯕꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ. ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃꯨꯛꯇꯪ ꯈꯨꯔꯝ ꯊꯣꯛꯑꯗꯅ ꯑꯗꯨꯒ ꯐꯕꯔ ꯌꯦꯡꯉꯨ, ꯅꯠꯇ꯭ꯔꯒꯗꯤ ꯅꯪꯒꯤ ꯅꯁꯥꯗꯣ ꯍꯟꯗꯛ ꯃꯔꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ. ꯃꯗꯨꯗ ꯑꯩꯁꯨ ꯈꯣꯏꯔꯝꯒꯦ ꯍꯥꯏꯗꯅ ꯑꯩꯒ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯆꯥꯛ ꯆꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤ. ꯄꯨꯛ ꯑꯁꯤꯁꯨ ꯃꯔꯦꯡ ꯆꯠꯂꯒ ꯏꯁꯥꯁꯦ ꯍꯟꯗꯣꯛꯀꯦ ꯍꯥꯏꯗꯅ ꯇꯧꯕ ꯍꯧꯔꯛꯂꯦ. ꯃꯗꯨꯗ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯕꯕꯥꯒ ꯏꯃꯥꯒꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯂꯛꯏ. ꯃꯗꯨꯗ ꯑꯩꯅꯁꯨ ꯏꯁꯥꯁꯤ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯃꯄꯥꯜꯗ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯏ ꯌꯦꯅꯥꯈꯥꯔꯣꯝꯗ. ꯑꯗꯨꯒ ꯏꯁꯥꯁꯤ ꯍꯟꯗꯣꯔꯛꯄ ꯃꯇꯝꯗ ꯏꯄꯨꯝ ꯉꯥꯛꯇ ꯍꯟꯗꯣꯔꯛꯏ, ꯏ ꯉꯥꯛꯇ, ꯃꯅꯝꯁꯨ ꯌꯥꯝꯅ ꯅꯝꯊꯤ. ꯄꯨꯛ ꯑꯗꯨꯁꯨ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯈꯠꯂꯝꯕꯅꯤ. ꯑꯗꯨꯕꯨ ꯍꯟꯗꯣꯛꯈ꯭ꯔꯕ ꯃꯇꯝꯗ ꯄꯨꯛ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯌꯦꯡ ꯈꯪꯇꯥ ꯇꯥꯈ꯭ꯔꯦ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯏꯃꯥꯒ ꯕꯕꯥꯒ ꯄ꯭ꯔꯞ ꯊꯣꯔꯛꯂꯦ. ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ. ꯑꯩꯁꯨ ꯍꯧꯖꯤꯛꯋꯥꯏꯗ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯏꯃꯥꯒ ꯕꯕꯥꯒꯗ ꯂꯣꯏꯅ ꯍꯥꯏꯔꯦ. ꯃꯗꯨꯗ ꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯍꯧꯖꯤꯛꯋꯥꯏꯗ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯏꯃꯥꯒ ꯕꯕꯥꯒꯗꯤ ꯃꯀꯣꯛ ꯄꯥꯏꯔꯦ. ꯃꯨꯛꯁꯨꯛ ꯃꯨꯕ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯏꯁꯤꯡ ꯑꯣꯏ ꯀꯩꯕꯣꯏ ꯃꯈꯥꯗ ꯇꯥꯔꯒ ꯄꯥꯛ ꯁꯟꯅ ꯑꯩꯅ ꯍꯧꯖꯤꯛꯋꯥꯏꯗ ꯍꯟꯗꯣꯛꯈꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯂꯩꯔꯝꯕꯗꯨꯗ ꯏꯃꯥꯒ ꯕꯕꯥꯒ ꯉꯛꯂꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯄ꯭ꯔꯣꯛ ꯂꯥꯎꯕ ꯃꯈꯩ ꯊꯨꯗꯦꯛꯄꯒꯨꯝꯗꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯤꯕꯅꯤ. ꯃꯗꯨꯗ ꯏꯃꯥꯅ ꯈꯔ ꯊꯨꯅ ꯆꯪꯁꯤ, ꯅꯪ ꯌꯥꯗ꯭ꯔꯦ, ꯑꯗꯨꯒ ꯅꯪꯒꯤ ꯀꯀꯥ ꯍꯣꯏꯗ ꯑꯃꯨꯛꯇꯪ ꯀꯧꯔꯒ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃꯨꯛꯇꯪ ꯈꯨꯔꯝ ꯊꯣꯛꯁꯤ ꯍꯥꯏꯗꯅ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯩꯁꯤ ꯄꯨꯁꯤꯜꯂꯛꯂꯦ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯀꯀꯥꯗꯨꯁꯨ ꯀꯧꯔꯦ. ꯑꯩꯒꯤ ꯏꯁꯥꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯁꯣꯟꯊꯔꯛꯂꯦ. ꯆꯥꯛ ꯆꯥꯐꯝ ꯊꯛꯐꯝꯁꯨ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯕꯅꯤ. ꯀꯀꯥꯒ ꯏꯟꯗꯣꯝꯆꯥꯒ ꯀꯧꯔꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯏꯟꯗꯣꯝꯆꯥꯒ ꯏꯃꯥꯒ ꯁꯪꯍꯜꯂꯝꯃꯤ. ꯑꯗꯨꯒ ꯀꯀꯥꯒ ꯕꯕꯥꯒꯅ ꯃꯥꯏꯕ ꯀꯧꯔꯨꯁꯨ ꯍꯥꯏꯗꯅ ꯊꯥꯈꯤꯔꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯪ ꯑꯁꯤꯗ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯍꯦꯛꯇ ꯇꯥꯕꯒꯨꯝꯗꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯝꯃꯤ. ꯃꯗꯨꯗ ꯏꯟꯗꯣꯝꯆꯥꯁꯨ ꯃꯁꯤ ꯅꯍꯥꯟ ꯃꯈꯩ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯅ ꯏꯃꯥꯗ ꯍꯪꯂꯝꯃꯤ. ꯃꯗꯨꯗ ꯏꯃꯥꯅꯁꯨ ꯇꯧꯏ, ꯑꯗꯨ ꯍꯟꯗꯛ ꯃꯔꯛꯇꯤ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯗꯅ ꯏꯃꯥꯅꯁꯨ ꯏꯟꯗꯣꯝꯆꯥꯗ ꯍꯥꯏꯔꯝꯃꯤ. ꯆꯥꯛꯁꯪ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯏ. ꯑꯗꯨꯒ ꯁꯣꯝꯒꯤ ꯊꯪꯅꯕ ꯁꯨꯃꯥꯡ ꯑꯁꯤꯗꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯌꯥꯝꯅ ꯀꯟꯅꯁꯨ ꯂꯥꯎꯔꯤ. ꯎ ꯋꯥ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯑꯁꯤꯁꯨ ꯇꯥꯔꯛꯂꯤ. ꯃꯈꯣꯜ ꯑꯁꯤ ꯍꯦꯛ ꯇꯥꯅ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯄꯨꯟꯁꯤꯕ ꯍꯥꯏꯗꯅ ꯀꯅꯥꯒꯨꯝꯕ ꯌꯥꯝꯅ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯍꯟꯖꯤꯟ ꯀꯧꯔꯛꯇꯨꯅ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃꯗ ꯅꯪ ꯊꯣꯔꯛꯂꯣ, ꯂꯩꯀꯥꯏꯒꯤ ꯃꯪꯐꯝꯗ ꯅꯪ ꯊꯣꯔꯛꯂꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ. ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯍꯧꯃꯟꯗꯅ ꯑꯩꯁꯨ ꯅꯥꯀꯣꯡ ꯑꯁꯤ ꯃꯦꯟꯁꯤꯜꯂꯒ ꯈꯥꯡꯂꯦ. ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯀꯀꯥꯒ ꯕꯕꯥꯒ ꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯦ. ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯗꯥꯡꯁꯤ ꯄꯥꯏꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯥꯏꯕꯗꯨꯅ ꯑꯁꯨꯝ ꯍꯥꯏꯔꯛꯈꯤ. ꯏꯁ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯉꯥꯡ ꯑꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯅꯈꯣꯏ ꯌꯦꯡꯍꯧꯕ ꯌꯥꯗꯕ꯭ꯔꯥ? ꯉꯁꯤ ꯅꯨꯃꯤꯠ 9 5 ꯁꯨꯖꯤꯜꯂꯛꯀꯗꯧꯔꯦ. ꯃꯥꯒꯤ ꯁꯦꯠꯅ ꯆꯥꯅꯕ ꯈꯨꯗꯩ ꯑꯃꯗ ꯄꯣꯠꯁꯦꯝ ꯑꯁꯤ ꯇꯧꯁꯤꯟꯈ꯭ꯔꯦꯗꯅ. ꯑꯣꯟꯊꯣꯛꯄꯅꯤꯗ, ꯅꯈꯣꯏꯁꯨ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯉꯥꯡ ꯁꯥ ꯌꯦꯡꯍꯧꯕ ꯌꯥꯕꯅꯤ. ꯑꯉꯥꯡ ꯑꯁꯤ ꯃꯄꯣꯛ ꯃꯩꯁꯨ ꯌꯥꯝꯅ ꯐꯩ. ꯑꯁꯨꯝꯅ ꯍꯟꯗꯛ ꯃꯔꯛ ꯆꯌꯦꯠ ꯈꯣꯏꯔꯦꯠꯅꯕ ꯇꯧꯕꯁꯤꯗ ꯑꯉꯥꯡ ꯑꯁꯤ ꯃꯁꯥꯁꯤ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ.
Asumna lai khuramba horakpada yena khasida kanagumba misak amana question sialaga yamna kana hekta laubo khongba tawbagi makhola se lei palaitana tarai maduda maibaduna su yamna kan hotnaraba matungda hana ayat apan pirakpa singa siloin hekta manghankre aduga maibaduna yamna kana khuramlaba matungda aise phana ba haidana numitugi oina tawre numitugi oina di pungsik sikri maduda maibaduna swairaki angang ase Haujipudi yamna pangtheng thengba makti natri ado lai khara khuramsi numit khudingi aida numit tare chupna lao aduga lai khuramsi madugi matamda khakta da phagadabani asumna mai baduna su kai keno hairami aduga ina khudai hekset pa khudai dusu irulu zabada sepa khudai dusu puraklo haidana mai baduna hairaki asumna numit tare ni sumna lai khuram laba matung numit tare ni suba roibu numit aduda khudai do puraga mai bada lai khuram bada mai baduna khudai do mai thadoki aduga mantra kai keno khara swalaga lahen su hanki masigi matung dai di kasu thodok pa mata tawkidre ai ka khanga zaribu nupi duga suwari watai sanaduna dumak lairi adubu no manumit amani ikhang khangaudana ai khoi ga yumthang na bagi iyamba tongpok adu gari accident thoktuna makhong na ama matatli haidana makhong na ama makakki makhoi na tawrakliba mong matawsing aduda masada mo hanjin bai badu oire isorgi wayelni maduda imaga babaga na sunungai ti haidana salaga hangure tasengba makti makhoi lagi tinggi ama tawraklibani adubu makhoi tawraklabasu nakhoi tawrakpani haiba makti yadabanina imaga babaga na suhangba salure masigi matungda makhoi su amuk hana tawrakhidre makhoi thaksaruba langna makhoi masana thujabani haibado mayak sengna khanglei migi phatanaba tawrabadi masada hanjil haibado sapsan he thoklei yamba tongpok adu su makhong adu yotki makhong ama budi hapi adubu hosi phawba nupi angang amata thidana leire adubu aidi kasu thodokpa amata tawrudabanina mida lanba amata lairudabanina aiga khangna jariba nupi asiga lohong khongdongba tawduna imite isa ani ujari nupa amaga nupi amaga aduga iso karba sauna tawduna hojikti nungaiba punsi marela made hinglei wari ase matang asida lo senjare wari ase nungai birabadi like amadi subscribe share to biramu haiduna jari aduga amana adomgi isada thokpa asengba wari singlei biragadi aikhoina pithok chariba whatsapp number asida thabiraknabani singjari phare mayam adudi ngasigidi matang asida lo sinjaragi mathangi wari da muhana thengnarasi ima laibakna yai phare